Lakliba June Taranipalda UCM amadi amukona sindana pangthokadawriba The Great Uprising and Unity Day gi mangwaina nangase Film Forum Manipur da sindana athauba singi khubam lairiba Kekrupata lamtu Shit-Shengba gi thauram ama pangthokre Shit-Shengba gi thauram aduda Film Forum Manipur gi makhada lairiba tongan guilds amade association taranithoi gi thauburoi sing member sing amade lamdam asigi film gi Thoumee kayana saruk yakhe Thauram aduga mari lainana Film Forum Manipur gi interim chairman N Surjit Kantana hai Manipur gi ngamkhai amadi saktam kaiba yaroi haiduna changsinkhiba leibak miyam gi khongjangda laikhidraba athauba athaubi singadu Film Forum Manipur ne ikai khumnaba utpa oina lakliba June 19 da pangthokadawriba ningsing thauram asigi mangoinana ngasigi Shit-Shengba gi thauram ase pangthokpane miyam pumnamakna apunbagi saktam amade wakhalon sagatminaduna Manipur gi ngamkhai amadi saktam ngakminasi macoi tabagi wakhalon thadoknaduna unity ki masak ama leibak miyamna utminnanaba ireibak iramdam asi kanminasi haitna mahakna fongdokhi interpretation of Sapadiya. I could kunai city awon from a program kunai city in terms of development, the economy, could the maximum the new fighting the humanity have. Humanity was saying to another fighting Irai Laiba, the fighting Suluba, tools some Havatari, a hobby performing at home singing, other women and a machine Sabu Riva, Hadu Yatava, artists in Havasinem. Other than a sea. Akhoi yam tang aba sahi mun dang lakpa aduga akhoi puari da mai lana muthat bangam dra le horga da acting jun haiba sigi thawam si observation si tongnan bugi da makta mafam si sipok nan thokpa organization draga ni koi film from di phag le do na kai bu na koi ken ko bugi social service lo jabani masi togum pe na koi se Mingyan mana tu bagi mo man bagi mama berdelai di sini. Sina mina orang sahabat long tibra, ina ayi berdelai. Kalau masih tu mingyan mana bom sana, kalau tu yang kita perlu kita ni, yang kita wajib nak. Hai, tang itu Amerika. Tunggu miro go ketela tu sini. Mingyan mana bom sana. Mingyan mana dia tu kan awak jadi orang kena pun kita belum ngamuin sih. Ayi dua ni nak sih. Mingyan mana bom sana juga. Hai ni